Hello guys, welcome back to my channel. Ngasigi weather as class am motli udra am ta ai ma ai energy se kya muk leitrage da si hang bo hek ngamdre nungsa yam sai ko ma sidagi budi nungsa yam sa ba man da ba wani thoni heater ka cha mane khusa ma ai je nungsa thok man da na sune skin je yadra bane musuk mura bane kai ja kare kano mangre focus mangre focus ai to musuk mura bane to si ngarang dukan da eyeliner lege chang da ko ya da waterproof oi da yam phatro ai ngasai takhai ra bane iru ja da ya da wan ai na jam kan tak tra bana ya aduga hojik se ngasi na ai ge suti roi bane suti roi bai se ai vacation da lei ba vacation numit ni humni loi loi ai ngarang isa ngam da na hekta isa se na bagi ko isa se na da na hida ko ta adu dugi ai do lotion mo ko tan ba ngam da ba ha ngam da ba isa na ba jam tin na ai di pera la pada na ba se yam nai ba yoi na di ko mi di kang de do ai di pera la di si ge nai adu dugi ai do isa ngam da na numit ni lei ba ne adu ngasi bi isa khan nu nga re adu na suti lei ngai si da si si loi loi le se pham na pham khang je ba chai man ba ye ma dress ama jing thok ba ta adum positive ngang da bagi tanam na kholam na da dum ring ba ge dum chai ba ya de ba ko firon se sum yam chale ngoi ya ma roi khan na ne sum yam chale adu duga me uff kopninge mo ma'am bữa chị chỉ hồi phải đó nó lôi xin là cái đây này có nó xoay chỉ cho xài bữa đi em xài đấy xoay xí bữa đi ấy nè cái nó tầng giờ là cái thằng mà nào ăn nó xài bữa đi quay rồi có tôi kể nó ít cái xui này mà này cũng mình mà tôi xin đây này còn nào mà xin bữa đây nè tới gì đi điều đi ra là còn này đó hồi transaction sẽ xem nó anh tao là cái có cái nó transaction is mana to ka sitagi haikal aga derakpada sitna alam gese si je ma'am lo samina sei ai je agano unboxing to gado su de cherang da yaw su ma'am yaw re si unboxing to tan na dum thamma bane ina adu ge ai roommate ki tv ma pora khre to mai tv ma world cup yeng na bane na tv ma pora ni lang bana su ma lang bana ai u le chau bane mai pak bane ba sida camera da budi am pak pa man da bane pak bane ba ai budi yeng de ma khang yeng bane ai di kya thawai yaw de world cup thawai yaw de na tai world cup yeng ba football yang haite adu du ne adu ma'am si jelo seminar ase fat ai ju bit laina ba ko ma'am ai nga han ge khang de khang budi khang en 12 camera khang ne ba ko adu ai direct smile de nam dri ba ko adu ai ge 12 cameras na ma try testing sakse hang bi no yang wa ba yin sakse khara thi le ba khara na ba ka sakse nai ma le so ya na ba space se khara yaw bani na ina sida khara aten ba jacket gumba aten ba si ya lage si wo di dong ya na duga ale ba ko me ama si khang au de dum video na mo khuding si dum se de khalang wani ai si ga chap ma na ma khang go mari manga mo le ba maya na sinde na dum khang ga ni na sum haiza ori ni hai wani ba yung maya ai na hat le rakhi ba kai no gi kai do hap na ba ai di 피가 kai thana ba khona ba hap na ba do adu do si ne si le pa si je kai no ne ba khoi tami pection ba body shaper ne ba si je push up su yaw ba ne ba adu ina si je lip da chu ma wai ba ai di sai gi yam na tap na pa gum ma jam na so ma wai yam kan no option tam ne ka na de na adu ye ne sum ni ta bi da sa ta bi da tham ba ne si da pot hap ja lage si na una kan tham ja lage ba si aina body shape ai jam noi bi ta ta video habidi ai je lai na su video gi da makta lai gi ba nga ta oi bi ma set na da ba do amuk phok setri one time mok setri si je le ra ga dum tham me
ꯍꯥꯏꯗꯤ ꯂꯩꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯕꯅꯤꯅ ꯍꯥꯏꯅ ꯑꯗꯨꯝ ꯁꯦꯠꯇꯕꯤꯗ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕ ꯅꯠꯇꯕꯅꯦ ꯚꯤꯗꯤꯑꯣꯒꯤ ꯈꯜꯂꯒ ꯂꯩꯈꯤꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦꯕ ꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯒꯁꯦ ꯑꯩꯅ ꯂꯤꯠꯃꯟꯗꯅ ꯃꯆꯨꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯂꯩꯕꯤꯕꯅꯦ ꯁꯤꯁꯦ ꯂꯤꯠꯃꯟꯗꯅ ꯑꯃꯨꯕꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯜꯂꯦ ꯍꯥꯏꯕ ꯁꯤ ꯀꯥꯟꯅꯗ꯭ꯔꯦꯕ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯒꯤ ꯃꯣꯔꯦꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯀꯩꯅꯣꯁꯦ ꯃꯣꯔꯦꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯅꯨꯡꯗ ꯊꯥꯅꯕ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯑꯦꯕ ꯁꯦꯠꯄ ꯀꯩꯁꯨꯁꯨ ꯍꯣꯡꯉꯦꯕ ꯍꯥꯏꯗꯤ ꯀꯩꯁꯨꯁꯨ ꯇꯥꯡꯕ ꯅꯠꯇꯦ ꯍꯣꯡꯉꯦꯅ ꯍꯥꯏꯗꯤ ꯕ꯭ꯔꯥꯟꯗꯦꯗꯀꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯌꯥꯝ ꯀꯌꯥꯝ ꯃꯅꯨꯡ ꯊꯥꯅ ꯄꯣꯠꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯠꯅꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯦꯠꯄꯁꯨ ꯅꯨꯡꯉꯥꯏꯕ ꯍꯣꯡꯁꯨ ꯍꯣꯡꯕ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯁꯤꯅ ꯀꯩꯅꯣ ꯁꯨꯔꯒ ꯀꯣꯛꯑꯝꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ ꯑꯁꯨꯗꯕꯁꯨ ꯍꯥꯞꯆꯜꯂꯝꯃꯕꯖꯥꯠꯂꯣ ꯑꯩꯅ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯗꯒꯤ ꯁꯤꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯑꯃꯣꯠꯄꯁꯨ ꯌꯥꯎꯁꯜꯂꯝꯃꯕ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯉꯧꯕꯁꯦ ꯁꯦꯠꯄ ꯌꯥꯝ ꯇꯜꯂꯤ ꯃꯣꯠꯈ꯭ꯔꯒ ꯁꯨꯕ ꯉꯝꯗꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯂꯣꯏꯁꯜꯂꯦ ꯈꯥꯏꯗꯣꯛꯑꯦ ꯁꯤꯗ ꯌꯥꯅꯕ ꯊꯝꯅꯕ ꯈꯣꯠꯅꯕ ꯑꯁꯤꯅ ꯁꯨꯅꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯐꯤꯒꯥ ꯊꯥꯅꯕ ꯃꯅꯨꯡꯗ ꯐꯤꯒꯥ ꯊꯥꯅꯕꯈꯩꯗꯣ ꯍꯥꯞꯄꯦ ꯁꯣꯏꯕꯒꯤꯅꯤ ꯃꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯊꯝꯃꯗꯤ ꯑꯗꯨꯝ ꯇꯤꯡꯒꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯈꯔ ꯌꯥꯜꯂꯦ ꯁꯤ ꯌꯥꯟꯕ ꯂꯣꯏꯗ꯭ꯔꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯨ ꯈꯔ ꯄꯨꯔꯛꯈꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯌꯥꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯊꯛꯀꯤꯁꯤꯁꯨ ꯐꯖꯅ ꯂꯣꯏꯁꯟꯅꯗꯤ ꯌꯥꯔꯀꯥꯟꯗ ꯑꯁꯤ ꯃꯊꯛꯀꯤꯁꯦ ꯑꯩ ꯑꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯌꯣꯡ ꯃꯥꯟꯕꯤꯒꯤ ꯉꯥꯛꯇꯅꯦ ꯁꯤꯁꯨ ꯑꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤꯒꯤ ꯉꯥꯛꯇꯅꯦ ꯃꯥꯒꯤ ꯄꯣꯠ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯁꯤꯗ ꯁꯨꯠꯀꯦꯁ ꯃꯆꯥ ꯑꯃ ꯁꯤꯕꯨꯗꯤ ꯑꯩꯒꯤꯅꯦ ꯑꯗꯣ ꯁꯤꯁꯦ ꯍꯣꯔꯦꯟ ꯃꯈꯥꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯌꯨꯝꯈꯠꯂꯛꯄꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯝꯃꯒꯦꯀꯣ ꯃꯌꯥꯝ ꯀꯥꯟꯅꯗꯕꯗ ꯁꯤꯁꯨ ꯍꯥꯏꯕꯗꯤ ꯕꯣꯛꯁ ꯀꯩꯁꯦ ꯑꯩꯅ ꯀꯥꯟꯅꯗꯕꯗ ꯑꯗꯨꯝ ꯊꯝꯃꯦꯕ ꯁꯤꯁꯦ ꯁꯣꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯗꯕꯅꯦ ꯑꯩꯅ ꯂꯩꯔꯛꯑꯒ ꯀꯥꯎꯕꯒꯤꯅꯦ ꯑꯗꯨꯃꯛ ꯑꯗꯨꯒ ꯁꯤꯒꯤꯁꯨ ꯁꯣꯝꯗ ꯌꯥꯟꯁꯤꯟꯈ꯭ꯔꯒꯦ ꯁꯤꯁꯦ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯆꯤꯅꯦꯟꯒꯤꯅꯦ ꯁꯤꯁꯦ ꯂꯩꯔꯛꯑꯒ ꯑꯩꯅ ꯑꯥꯏꯔꯟ ꯇꯛꯄ ꯍꯩꯇꯕꯩꯅꯦ ꯃꯤꯉꯣꯟꯗ ꯄꯤꯔꯒ ꯑꯥꯏꯔꯟꯕꯨꯗꯤ ꯇꯛꯍꯟꯁꯤꯔꯥꯅꯕꯨꯗꯤ ꯈꯜꯂꯦꯕ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯈꯤꯕꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯂꯩꯈꯤꯕꯅꯦ ꯁꯤ ꯀꯂꯔꯒꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯑꯥꯏꯔꯟ ꯇꯛꯄ ꯍꯩꯇꯕꯒꯤ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯑꯥꯏꯔꯟꯕꯨꯗꯤ ꯇꯛꯑ ꯂꯥꯛꯑꯦ ꯑꯗꯣ ꯑꯥꯏꯔꯟꯁꯦ ꯀꯃꯥꯏꯅ ꯇꯛꯀꯗꯣꯏꯅꯣꯁꯦ ꯐꯤꯗꯥꯁꯤꯅ ꯍꯩꯇꯕꯒꯤ ꯑꯩꯁꯦ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯇꯛꯍꯟꯁꯤꯔꯥ ꯈꯜꯂꯤꯅꯦ ꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯁꯣꯔꯠꯀꯠ ꯀꯩꯀꯥꯁꯦ ꯑꯁꯣꯝ ꯍꯥꯏꯕꯗꯤ ꯑꯁꯣꯝꯗ ꯂꯣꯏ ꯌꯥꯟꯈ꯭ꯔꯅꯦꯕ ꯁꯤꯕꯨꯗꯤ ꯐꯣꯔꯃꯦꯜꯁꯦ ꯑꯃꯈꯛꯇꯪꯅꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯅꯤꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯃꯇꯪ ꯂꯩ ꯑꯗꯨꯒ ꯁꯤꯕꯨꯗꯤ ꯑꯩꯅ ꯂꯤꯠꯃꯟꯗꯅ ꯐꯣꯇꯣ ꯑꯣꯜꯂꯕꯅꯦ ꯂꯤꯠꯃꯟꯗꯅ ꯐꯣꯇꯣ ꯑꯣꯜꯂꯕꯅꯦ ꯁꯣꯝꯗ ꯌꯥꯟꯁꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤꯁꯨ ꯐꯖꯕꯅꯤ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯌꯥꯎꯋꯦ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯀꯥꯎꯒꯜꯂꯦꯕ ꯑꯩ ꯄꯥꯁꯄꯣꯔꯠꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯁꯄꯣꯔꯠ ꯀꯥꯞꯇꯣꯏꯅꯦ ꯐꯤꯔꯣꯟꯈꯩꯁꯦ ꯌꯥꯜꯂꯤꯒꯤꯗꯤ ꯐꯩ ꯍꯥꯏꯗꯤ ꯊꯤꯕ ꯂꯥꯏꯌꯦꯕ ꯁꯤꯁꯨ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯂꯩꯔꯛꯄꯅꯦ ꯐ꯭ꯂꯤꯞ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯔꯛꯄꯅꯦ ꯑꯍꯟꯕꯅꯤꯀꯣ ꯐ꯭ꯂꯤꯞ ꯃꯥꯔꯀꯦꯠ ꯍꯥꯏꯖꯔꯁꯨ ꯑꯍꯟꯕ ꯂꯩꯕꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯁꯣꯝꯗ ꯌꯥꯟꯁꯤꯟꯒꯦ
ꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯁꯥꯡꯕ ꯀꯧꯔꯦꯀꯣ ꯁꯝꯅꯔ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯉꯣ ꯑꯩꯅ ꯁꯤ ꯄꯣꯔꯛꯏꯁꯦ ꯀꯥꯏꯗ ꯆꯠꯄꯗ ꯂꯤꯠꯇꯣꯏꯅꯣ ꯑꯩꯅ ꯈꯜꯂꯤꯕꯅꯦ ꯁꯤꯒꯤ ꯑꯁꯥꯡꯕꯁꯦ ꯀꯥꯏ ꯆꯠꯄꯗ ꯂꯤꯠꯇꯣꯏꯅꯣ ꯀꯥꯟꯅꯗꯕꯗ ꯁꯤꯗꯤ ꯑꯩꯅ ꯐꯣꯇꯣꯗ ꯑꯃꯨꯛꯇꯪ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯂꯤꯠꯅꯤꯡꯗꯔꯦ ꯁꯤꯗꯤ ꯂꯩꯔꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯂꯤꯠꯇ꯭ꯔꯤ ꯚꯤꯗꯤꯑꯣꯗ ꯈꯛꯇꯪ ꯌꯥꯎꯕꯅꯦ ꯐꯖꯕꯅꯦ ꯁꯤꯁꯨ ꯌꯥꯝꯅ ꯀꯔꯝ ꯀꯥꯟ ꯂꯤꯠꯇꯣꯏꯅꯣ ꯈꯪꯗꯦ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯣꯀꯦ ꯁꯤꯁꯨ ꯑꯩꯅ ꯁꯝꯃꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯀꯦ ꯁꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯅꯠꯇ꯭ꯔꯒ ꯑꯊꯨꯕꯤꯗ ꯇꯧꯁꯜꯂ ꯐꯤ ꯁꯨꯕ ꯂꯣꯏꯔꯦ ꯐꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯈꯛꯇꯅꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯐꯤꯗꯤ ꯌꯥꯝ ꯀꯟꯅ ꯁꯨꯗ꯭ꯔꯦ ꯃꯣꯠꯄ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯦꯠꯄꯗꯣ ꯈꯛꯇꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯁꯨꯗꯣꯛꯑꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣ ꯎꯠꯂꯛꯀꯦꯀꯣ ꯑꯩꯒꯤ ꯀꯔꯣꯝꯗꯩ ꯇꯥꯔꯛꯏꯅꯣ ꯄꯦꯜꯂꯦ ꯃꯝꯃꯦꯅ ꯂꯣꯟꯖꯜꯂꯨꯔꯦ ꯁꯤ ꯌꯥꯝ ꯄꯤꯛꯄꯅꯦ ꯍꯥꯏꯕ ꯆꯟꯗꯕꯅꯦ ꯐꯖꯅ ꯌꯦꯞꯄ ꯀꯔꯤ ꯑꯁꯣꯝꯗ ꯑꯆꯧꯕꯗꯣ ꯊꯥꯗ꯭ꯔꯕ ꯑꯩꯗꯣ ꯄꯦꯔꯠ ꯂꯥꯛꯏꯕꯅꯤꯅ ꯃꯣꯠꯂꯅꯤꯅ ꯑꯩꯅ ꯄꯦꯔꯠ ꯂꯥꯛꯄꯗ ꯆꯨꯍꯜꯂꯒ ꯀꯣꯛꯇꯕ ꯑꯉꯧꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯗꯦꯡꯗꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯒꯦꯀꯣ ꯇꯦꯡ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯜꯂꯒ ꯇꯧꯁꯦꯔꯕ ꯂꯣꯏꯔꯦꯀꯣ ꯑꯁ ꯌꯥꯝ ꯊꯤ ꯍꯩꯕꯅꯦꯍꯦ ꯌꯥꯝ ꯊꯤ ꯄ꯭ꯔꯥꯎꯠ ꯑꯣꯏꯖꯕ ꯋꯥꯅꯦ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯎꯠꯅꯦ ꯑꯣꯏꯖꯔꯤꯁꯦꯀꯣ ꯌꯥꯝ ꯍꯩꯅ ꯂꯣꯏꯁꯟꯕꯁꯤꯗ ꯁꯤꯗꯩꯁꯤꯗ ꯑꯁꯥꯡꯕ ꯉꯥꯛꯇꯗꯣ ꯍꯥꯞꯄꯦ ꯅꯥꯀꯟꯁꯤꯗꯅ ꯑꯁꯥꯡꯕ ꯉꯥꯛꯇꯗꯣ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯇꯦꯟꯕꯗꯣ ꯍꯥꯞꯄꯦ ꯃꯈꯥꯗꯁꯨ ꯄꯣꯠ ꯈꯔ ꯊꯝꯃꯤ ꯁꯤꯅ ꯏꯪꯊꯝꯊꯥꯒꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯥꯏ ꯇꯤꯚꯤ ꯃꯆꯥ ꯃꯆꯥꯁꯤꯅ ꯑꯩꯒꯤ ꯐꯪꯉꯛꯄꯩꯅꯦ ꯑꯁ ꯀꯤꯐꯩ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯀꯣꯏꯟ ꯍꯥꯞꯄꯒ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯅ ꯄꯤꯔꯛꯄ ꯈꯔ ꯃꯤꯅ ꯄꯤꯔꯛꯄꯅꯦ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯊꯝꯃꯤꯁꯤꯗꯤ ꯃꯤꯅ ꯄꯤꯔꯛꯄꯒ ꯄꯥꯛꯅ ꯀꯩꯅꯣ ꯇꯧꯅꯗꯕ ꯕꯦꯒ ꯈꯔꯇꯪ ꯍꯥꯞꯄꯅꯦ ꯑꯩꯗꯤ ꯃꯤꯅ ꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯄꯥꯝꯃꯨꯅ ꯂꯨꯅ ꯊꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯁꯤꯁꯤꯅ ꯇꯤ ꯁꯔꯠꯅꯦ ꯇꯦꯡ ꯇꯣꯞꯁ ꯂꯣꯏ ꯂꯩꯔꯦ ꯃꯆꯥ ꯃꯊꯛꯀꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯈꯥꯒꯤ ꯁꯤ ꯃꯌꯥꯏꯒꯤꯁꯦ ꯁꯤꯁꯤꯅ ꯖꯤꯟꯁꯅꯦ ꯈꯣꯡꯒ꯭ꯔꯥꯎꯅꯦ ꯁ꯭ꯀꯔꯠꯅꯦ ꯃꯇꯤꯟ ꯀꯩꯅꯣꯒꯤ ꯁꯤꯅ ꯃꯊꯛ ꯄꯥꯠꯀꯤ ꯃꯈꯥ ꯄꯥꯠꯀꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯈꯥꯒꯤꯁꯤꯅ ꯑꯩꯅ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯑꯩꯅ ꯁꯦꯠꯅꯗꯕ ꯍꯥꯏꯗꯤ ꯋꯤꯟꯇꯔꯒꯤ ꯈꯤꯇꯪ ꯌꯥꯎꯋꯦ ꯌꯥꯝ ꯌꯥꯎꯕ ꯅꯠꯇꯦ ꯈꯤꯇꯪ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯄꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣ ꯅꯥꯏꯠ ꯗ꯭ꯔꯦꯁ ꯀꯩꯗꯣ ꯁꯤꯗ ꯂꯣꯏ ꯍꯥꯞꯄꯦ ꯀꯩꯅꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗ ꯁꯦꯠꯅꯅꯕ ꯅꯥꯏꯠ ꯗ꯭ꯔꯦꯁ ꯀꯩꯀꯩꯗꯣ ꯀꯩꯅꯣ ꯀꯩꯀꯩꯁꯨ ꯂꯣꯟ ꯌꯥꯝ ꯋꯥꯕ ꯑꯩꯒꯤ ꯕꯦꯒ ꯑꯃ ꯁꯤꯗ ꯌꯥꯜꯂꯦ ꯁꯤꯗꯁꯨ ꯕꯦꯒ ꯌꯥꯟꯁꯤꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯉꯁꯥꯏꯗꯨꯒꯤ ꯑꯣꯏꯔꯝꯕ ꯐꯤꯕꯝꯗꯨꯒ ꯁꯤꯒ ꯊꯤꯅ ꯐꯖꯔꯕꯅꯦ ꯑꯩꯅ ꯁꯤꯗ ꯑꯩꯒꯤ ꯐꯤꯒꯥ ꯊꯥꯅꯕ ꯃꯅꯨꯡꯒꯤ ꯊꯥꯅꯕ ꯀꯩꯀꯥ ꯂꯣꯏ ꯁꯤꯗ ꯍꯥꯞꯄꯦ ꯁꯤ ꯈꯛꯇꯪ ꯇꯤꯡꯉꯗꯤꯀꯣ ꯅꯨꯡꯉꯥꯏꯖꯒꯗꯝ ꯑꯁꯤꯕꯨꯗꯤ ꯑꯩꯒꯤ ꯃꯣꯟ ꯀꯣꯕꯔ
ꯕꯦꯠꯁꯤꯠ ꯑꯩ ꯕꯦꯠꯁꯤꯠ ꯈꯔ ꯕꯦꯠꯁꯤꯠꯁꯦ ꯈꯔ ꯃꯥꯡꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯑꯃ ꯂꯩꯔꯦꯀꯣ ꯑꯃ ꯁꯨꯈ꯭ꯔꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯑꯩ ꯕꯦꯠꯁꯤꯠꯁꯦ ꯃꯔꯤ ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯕꯦꯠꯁꯤꯠꯁꯦ ꯑꯉꯧꯕ ꯃꯆꯨ ꯄꯤꯡ ꯃꯆꯨꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯖꯦꯀꯦꯠ ꯉꯥꯛꯇꯅꯦ ꯃꯊꯛꯇ ꯍꯥꯞꯅꯕ ꯁ꯭ꯇ꯭ꯔꯛ ꯖꯦꯀꯦꯠ ꯕ꯭ꯂꯦꯖꯔ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯍꯥꯞꯄꯦ ꯁꯤ ꯅꯥꯀꯟꯈꯩꯁꯤꯅ ꯁꯤꯁꯤꯅ ꯏꯃꯥꯟꯅꯕꯤꯅ ꯅꯦꯄꯥꯜꯗꯒꯤ ꯂꯩꯔꯛꯄ ꯕꯦꯒꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯊꯝꯗꯕ ꯌꯥꯗꯦꯅ ꯐꯖꯅ ꯌꯥꯜꯂꯒꯅꯤ ꯊꯝꯃꯤꯁꯦ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯗꯛꯅꯦꯕ ꯃꯦꯗ ꯏꯟ ꯅꯦꯄꯥꯜ ꯁꯤꯁꯦ ꯒꯟꯖꯥ ꯃꯅꯥꯅ ꯁꯦꯝꯕꯅꯦ ꯍꯥꯏꯌꯦꯕ ꯏꯃꯥꯟꯅꯕꯤꯅ ꯌꯥꯝ ꯁ꯭ꯄꯤꯁꯦꯜꯅꯤ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯗꯨꯒ ꯁꯤꯗ ꯃꯣꯏꯅ ꯏꯝꯕꯣꯏꯗ꯭ꯔꯤ ꯍꯥꯞꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯅꯦꯄꯥꯜ ꯆꯠꯂꯨꯕꯒꯤ ꯃꯌꯨꯝ ꯊꯣꯛꯎꯕꯒꯤ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯗ ꯐꯖꯅ ꯅꯥꯀꯟꯗ ꯌꯥꯜꯂꯒ ꯃꯥꯏ ꯕꯦꯒꯁꯦ ꯐꯖꯅ ꯊꯝꯃꯦ ꯃꯅꯨꯡꯗ ꯕꯦꯒ ꯑꯃ ꯌꯥꯜꯂꯦ ꯁꯤꯁꯨ ꯃꯤꯅ ꯑꯩꯉꯣꯟꯗꯒꯤ ꯑꯣꯟꯊꯣꯛꯅꯔꯒ ꯂꯧꯈꯤꯕꯅꯦ ꯑꯗꯩꯁꯨ ꯃꯤꯅ ꯄꯤꯔꯛꯄꯅꯦ ꯇꯦꯗꯤ ꯕꯤꯌꯔ ꯑꯣꯀꯦ ꯑꯗꯨꯒ ꯃꯊꯛꯀꯤꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤꯅꯦ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯩꯀꯩ ꯑꯩꯒ ꯐꯥꯏꯜ ꯀꯩꯀꯥ ꯑꯗꯒꯤ ꯕꯦꯡꯒꯤ ꯑꯗꯨꯗꯨ ꯃꯆꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏ ꯊꯝꯕꯅꯦꯕ ꯂꯧꯊꯣꯛꯑꯒꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯅꯤ ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯃꯦꯕ ꯑꯗꯨꯒꯤꯅꯦ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯊꯤ ꯅꯥꯜꯂꯦꯀꯣ ꯅꯥꯟꯕꯁꯦ ꯍꯥꯀꯠꯆꯩꯌꯦ ꯑꯗꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯠꯅꯔ ꯑꯗꯨꯒ ꯍꯥꯞꯆꯜꯂꯛꯑꯦ ꯑꯗꯨꯒ ꯃꯦꯒꯤ ꯅꯨꯗꯜꯁ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯦꯕ ꯁꯤꯗꯅ ꯅꯨꯗꯜꯁ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯞꯄꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯀꯩꯅꯣꯝꯃ ꯊꯣꯡꯉꯒ ꯆꯥꯒꯦ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯦ ꯍꯩ ꯃꯦꯒꯤ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯦꯒꯤ ꯆꯥꯅꯤꯡꯕ ꯕꯤꯠ ꯌꯥꯎꯋꯦ ꯕꯥꯠꯔꯨꯝ ꯉꯁꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏꯗ ꯂꯣꯏꯁꯤꯟꯕ ꯉꯁꯤꯗꯤ ꯆꯪꯉꯔꯣꯏ ꯌꯥꯝ ꯃꯣꯠꯂꯝꯃꯦ ꯑꯩꯅ ꯃꯣꯠꯍꯟꯕꯅꯤꯗ ꯃꯥꯅ ꯃꯣꯠꯍꯟꯕꯅꯦ ꯁꯤꯗꯣ ꯑꯉꯥꯡꯅ ꯅꯞꯄꯤꯔꯝꯕꯅꯦ ꯑꯩꯒꯤ ꯁꯤ ꯐꯣꯟ ꯀꯣꯚꯔ ꯕꯨꯁꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯊꯣꯡꯉꯒꯦ ꯃꯦꯒꯤ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯃꯌꯥꯝ ꯃꯦꯒꯤꯁꯦ ꯌꯥꯝ ꯇꯥꯡꯉꯦꯕ ꯁꯝꯕ ꯊꯤꯔꯛꯄꯗꯗꯤ ꯅꯨꯗꯜꯁꯒꯨꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯑꯩꯗꯤ ꯅꯨꯗꯜꯁꯀꯨꯝꯕꯁꯦ ꯍꯦꯟꯅ ꯌꯥꯝ ꯂꯩꯖꯩ ꯁꯤꯃ ꯊꯛꯑꯒꯦ ꯔꯥꯅꯤ ꯐ꯭ꯂꯣꯔ ꯀꯥꯏ ꯃꯦꯡꯒꯣꯒꯤꯅꯦ ꯕꯣꯏꯁꯟ ꯑꯣꯜꯗ ꯉꯔꯥꯡ ꯂꯩꯔꯛꯄꯅꯦ ꯁꯤꯁꯨ ꯁꯦꯀꯤꯇ ꯄꯥꯏ ꯑꯩꯅ ꯁꯦꯛ ꯇꯧꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯎꯔꯤꯔꯥ ꯀꯩꯅꯣ ꯑꯩ ꯁꯦꯛ ꯇꯧꯍꯧ ꯁꯤꯒꯤ ꯃꯦꯒꯤꯁꯤꯗꯤ ꯍꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯌꯦꯔꯨꯝ ꯀꯩꯒ ꯍꯥꯞꯄꯒ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯦ ꯍꯥꯟꯅ ꯑꯩꯅ ꯑꯍꯥꯟꯕ ꯂꯩꯔꯛꯄꯒꯤ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤ ꯀꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯁ꯭ꯇꯤꯜ ꯋꯨꯠ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯀꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯇꯛꯀꯦꯅ ꯈꯜꯂꯤ ꯁ꯭ꯇꯤꯜ ꯋꯨꯠꯁꯦ ꯀꯥꯏꯗꯩꯅꯣ ꯂꯩꯔꯒ ꯂꯩꯇꯦꯕ ꯁꯥꯏ ꯀꯥꯏ ꯐꯪꯕꯅꯣ ꯈꯪꯗꯦ ꯁ꯭ꯇꯤꯜ ꯋꯨꯠꯇꯣ ꯑꯗꯨ ꯅꯤꯛꯀꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯄꯪ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯍꯥꯎꯇꯦꯕ ꯃꯄꯪ ꯌꯥꯎꯋꯦ ꯍꯥꯏꯕ ꯍꯥꯎꯋꯦ ꯌꯥꯝ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯅꯍꯥꯟꯒꯤ ꯆꯥꯔꯤꯁꯦ ꯅꯍꯥꯟꯒꯤ ꯈꯨꯍꯥꯎ ꯑꯃ ꯑꯩꯅ ꯊꯣꯡꯕꯅꯦ ꯀꯩꯅꯣ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯦ ꯉꯥꯛꯇꯪ ꯇꯨꯝꯊꯣꯛꯀꯦ